ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯂꯝꯗꯝꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯎꯅꯔꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯃꯈꯥ ꯇꯥꯅ ꯎꯅꯖꯔꯤꯁꯤ ꯌꯥꯝꯅ ꯇꯥꯡꯂꯕ ꯏꯃꯥꯅꯤ. ꯏꯃꯥ ꯑꯁꯤ ꯍꯥꯟꯅ ꯃꯤꯌꯥꯝꯅ ꯁꯛꯇꯥꯛꯆꯒꯦ. ꯌꯨꯅꯥꯏꯇꯦꯗ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯋꯨꯃꯦꯟ ꯗꯤꯕꯦꯂꯞꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ UMDOꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯍꯧꯖꯤꯛ ꯊꯧ ꯄꯨꯔꯤꯕ ꯏꯃꯥꯅꯤ. ꯑꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯕꯖꯥꯔꯕꯦꯁꯟ ꯀꯃꯤꯇꯤ ꯑꯣꯐ ꯄꯨꯌꯥ ꯃꯩ ꯊꯥꯕꯒꯤ ꯀꯟꯚꯦꯅꯔ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯃꯣꯀꯣꯀꯤ ꯁꯦꯅꯤꯌꯔ ꯀꯟꯁꯜꯇꯦꯇꯤꯚ ꯑꯣꯏꯅꯁꯨ ꯍꯧꯖꯤꯛ ꯊꯧ ꯄꯨꯔꯤꯕ ꯂꯝꯗꯝꯁꯤꯒꯤ ꯊꯕꯛꯅꯤꯕꯨ ꯍꯥꯏꯔꯗꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛꯅꯤꯕꯨ ꯍꯥꯏꯔꯒꯗꯤ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯣꯛꯊꯕ ꯂꯩꯇꯅ ꯀꯟꯅ ꯆꯦꯟ ꯆꯣꯡꯖꯔꯤꯕ ꯏꯃꯥ ꯑꯟꯋꯥꯔꯤ ꯅꯨꯔꯖꯍꯥꯟꯅꯤ. ꯏꯃꯥꯒ ꯉꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯎꯅꯕꯒꯤ ꯇꯟꯖꯥ ꯑꯁꯤ ꯂꯧꯖꯔꯒ ꯏꯃꯥꯗ ꯈꯪꯖꯅꯤꯡꯕꯁꯤ ꯃꯅꯤꯄꯨꯔꯗ ꯅꯨꯄꯤꯂꯥꯜ ꯑꯅꯤꯔꯛ ꯊꯣꯛꯈ꯭ꯔꯦ. ꯑꯍꯥꯟꯕ ꯅꯨꯄꯤꯂꯥꯜ, ꯑꯅꯤꯁꯨꯕ ꯅꯨꯄꯤꯂꯥꯜ. ꯑꯗꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤꯂꯥꯜꯁꯤꯡꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯑꯃ ꯑꯣꯏꯔꯕ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯅꯨꯄꯤꯁꯤꯡ ꯌꯥꯎꯈꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯄ꯭ꯔꯨꯐ ꯄ꯭ꯔꯃꯥꯟ ꯀꯌꯥ ꯂꯩꯔꯦ. ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤꯂꯥꯜꯗ ꯄꯥꯉꯜ ꯅꯨꯄꯤ ꯌꯥꯎꯈꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯁꯛꯈꯪꯕꯤꯗꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ. ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯂꯥꯛꯂꯤꯕ UMDOꯅ ꯍꯧꯖꯤꯛ ꯀꯩ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯏꯃꯥꯅ. ꯉꯁꯤ ꯃꯅꯤꯄꯨꯔꯤ ꯄꯥꯉꯜ ꯅꯨꯄꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅꯁꯨ ꯅꯨꯄꯤꯂꯥꯜ ꯑꯁꯤ 1993ꯗꯒꯤ ꯑꯣꯕꯖꯥꯔꯕ ꯇꯧꯗꯨꯅ ꯂꯥꯛꯈꯤ. ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯨꯅꯥꯏꯇꯦꯗ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯋꯨꯃꯦꯟꯁ ꯗꯤꯕꯦꯂꯞꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯑꯣꯕꯖꯥꯔꯕ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯄꯥꯉꯜ ꯋꯨꯃꯦꯟꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯕ ꯑꯝꯄꯣꯑꯥ ꯍꯥꯏꯅ GP ꯋꯨꯃꯦꯟ ꯀꯣꯂꯦꯖꯀꯤ ꯁꯦꯅꯤꯌꯔ ꯂꯦꯛꯆꯔ ꯑꯣꯖꯥ ꯂꯜꯖꯥꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯗ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯖꯥ ꯂꯜꯖꯥꯅ ꯑꯣꯏ. ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯥꯏꯔꯪ ꯈꯥꯕꯩꯁꯣꯏꯒꯤ ꯑꯣꯏꯅ ꯑꯩꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ ꯑꯩꯕꯨ ꯊꯧ ꯄꯨꯍꯟꯕꯤ. ꯃꯇꯝ ꯑꯁꯤꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯥꯉꯜ ꯅꯨꯄꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯅꯨꯄꯤꯂꯥꯜ ꯑꯣꯕꯖꯥꯔꯕꯦꯁꯟ ꯇꯧꯕ ꯍꯧꯔꯛꯈꯤ. ꯃꯇꯝ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏ ꯄꯥꯉꯜ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯐꯥꯗꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯖꯦꯜꯗ ꯂꯩꯕ ꯍꯥꯏ ꯏꯃꯥꯁꯤꯡꯗꯨꯅ ꯍꯥꯏꯕꯗ ꯂꯣꯛꯀꯞꯇ ꯂꯩꯔꯝꯕ ꯈꯣꯠꯂꯝꯕꯗ ꯌꯥꯎꯕ ꯃꯁꯥ ꯃꯛꯇꯦꯅ ꯌꯥꯎꯕ ꯏꯃꯥ ꯁꯔꯥ ꯕꯤꯕꯤ ꯍꯤꯡꯂꯤꯉꯩꯗ ꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯑꯣꯕꯖꯥꯔꯕ ꯇꯧꯕ ꯍꯧꯖꯔꯛꯈꯤ. ꯃꯇꯥꯡꯁꯤꯗꯩꯗ ꯉꯁꯤ ꯐꯥꯎꯕ 1993ꯗꯒꯤ ꯉꯁꯤ ꯐꯥꯎꯕꯁꯤ ꯄꯥꯉꯜ ꯅꯨꯄꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯊꯪ ꯑꯣꯕꯖꯥꯔꯕ ꯇꯧꯔꯛꯏ. ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯌꯨꯅꯥꯏꯇꯦꯗ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯋꯨꯃꯦꯟꯁ ꯗꯤꯕꯦꯂꯞꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ 1993 ꯑꯗꯨꯒ 93ꯗ ꯇꯧꯈ꯭ꯔꯦ ꯑꯝꯄꯣꯑꯥꯅ. ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯌꯨꯅꯥꯏꯇꯦꯗ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯋꯨꯃꯦꯟꯁ ꯗꯤꯕꯦꯂꯞꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ 2000 ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯤ. ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯀꯪꯂꯩꯄꯥꯛ ꯃꯨꯁꯂꯤꯝ ꯆꯅꯨꯔꯥ ꯗꯤꯕꯦꯂꯞꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯕ ꯄꯥꯉꯜ ꯅꯨꯄꯤꯒꯤ ꯃꯊꯪ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯅ ꯇꯧꯗꯨꯅ ꯂꯥꯛꯈꯤ. ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯄꯥꯉꯜ ꯅꯨꯄꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤ ꯉꯁꯤ ꯐꯥꯎꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯠꯇꯒꯨꯝꯕꯅꯤ. ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯍꯧꯖꯤꯛ ꯌꯨꯅꯥꯏꯇꯦꯗ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯋꯨꯃꯦꯟꯁ ꯗꯤꯕꯦꯂꯞꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤ ꯁꯦꯝꯕꯅꯤ. ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯅꯨꯄꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯇꯧꯔ ꯁꯨꯝ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯄꯥꯉꯜ ꯅꯨꯄꯤꯁꯤꯡꯅ ꯂꯧꯔꯝꯕ ꯊꯧꯗꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯂꯧꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯉꯜ ꯅꯨꯄꯤꯁꯤꯡꯁꯦ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯁꯤꯌꯥꯔ ꯇꯧꯔꯝꯃꯤ. ꯃꯁꯥꯒꯤ ꯂꯩꯖꯔꯤꯕ ꯄꯣꯄꯨꯂꯦꯁꯟꯗꯒꯤ ꯌꯦꯡꯅꯕ ꯃꯇꯝꯗ ꯃꯩꯇꯩ ꯏꯃꯥꯁꯤꯡꯅ ꯁꯔꯨꯛ ꯌꯥꯔꯝꯕꯗꯒꯤ ꯄꯥꯉꯜ ꯏꯃꯥꯁꯤꯡ ꯆꯥꯡ ꯇꯥꯗꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯋꯥꯡꯅ ꯄꯣꯄꯨꯂꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯔꯨꯛ ꯌꯥꯔꯝꯃꯤ. ꯑꯩꯈꯣꯏꯅ ꯊꯤꯖꯤꯟꯖꯕꯗ ꯏꯃꯥ 34-35ꯒꯤ ꯃꯃꯤꯡ ꯐꯪꯉꯦ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯖꯩ ꯏꯃꯥꯁꯤꯡꯒꯤ ꯃꯃꯤꯡ ꯌꯥꯎꯕ. ꯑꯗꯨ ꯐꯣꯡꯉꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯐꯝꯗꯒꯤ ꯏꯃꯥꯁꯤꯡꯁꯤ ꯆꯤꯠꯊꯔꯝꯕꯒꯤ ꯔꯤꯄꯣꯔꯠ ꯑꯩꯈꯣꯏꯗ ꯉꯁꯤ ꯂꯥꯛꯏ. ꯃꯊꯪ ꯐꯣꯡꯕꯗ ꯍꯥꯞꯀꯦꯅ ꯈꯟꯖꯔꯤ. ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯗ ꯑꯦꯀꯥꯗꯃꯤꯁꯤꯌꯥꯟ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯄꯔꯁꯟ ꯀꯌꯥꯃꯨꯛꯅ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯇꯥꯡꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯌꯥꯝꯅ ꯇꯥꯡꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯤꯕ ꯅꯨꯄꯤꯂꯥꯜ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯐꯨꯔꯨꯞ ꯃꯅꯤꯄꯨꯔꯒꯤ ꯄꯥꯉꯜ ꯈꯨꯟꯅꯥꯏ ꯃꯅꯤꯄꯨꯔꯒꯤ ꯄꯥꯉꯜ ꯐꯨꯔꯨꯞꯀꯤ ꯅꯤꯉꯣꯜꯁꯤꯡꯅ ꯅꯨꯄꯤꯁꯤꯡꯅ ꯏꯃꯥꯁꯤꯡꯅ ꯁꯔꯨꯛ ꯌꯥꯔꯝꯕꯁꯦ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯕꯤꯗꯕꯁꯦ ꯃꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯄꯥꯉꯜ ꯈꯨꯟꯅꯥꯏꯅ ꯍꯪꯖꯅꯤꯡꯉꯤꯕ ꯋꯥꯍꯪꯁꯦ. ꯄꯥꯉꯜ ꯅꯨꯄꯤ ꯈꯛꯇꯅ ꯅꯠꯇꯦꯀꯣ, ꯑꯩꯈꯣই ꯄꯥꯉꯜ ꯈꯨꯟꯅꯥꯏꯅ
मतम की लेंगाकसिंगदा मसी अखोइना प्रेशर तौबगी अखोइगी प्रपोजल अखोइना तौबगी मथौ सुता तादबनी मसाना सरकार ने रिकॉग्नाइज पीफम थोपनी अदुबु अखोइना ममांगी सरकार ngasi बीजेपी सरकार लाक्तिङै मतमदा ममांगी सरकार दसु अखोइना निंगसिंग जखरे अदुगा बीजेपी सरकार अखोइगी ngasi चीफ मिनिस्टर ओइबिरंबा अखोइ श्री इकाई फुनबदा श्री ऑनरेबल श्री एन बिरेनना लुसिंग सरकार लेरिङै मतमदा महांग अहान चीफ मिनिस्टर ओइरकपदा 2017 दा हाइदि आइदि महुसा पांगन नुपी सिंगसि रिकॉग्नाइज तौदे सरकार हाइबा खंदे अदुना मथंगी कइनो ऑब्जर्वेशन नंगनबा आई नुपी लान सेलिब्रेशन कमिटी सिंगतानरगा आई रिकॉग्नाइज तौनबा नंगनबा रिकॉग्नाइज तौनेन हाइबिरंबने अदुगा अदुगी मतुंगदा अखोइदा दरकार लेबा डॉक्यूमेंट सिंग मरी लेनबा से चांग सिंग पिसनबे ओ हाइदने अखोइ पिसन जखी अदुगा हाइबा पिसन जखौ मतुंग से अखोइना अमकसु रिमाइंड तौजे अखोइ अतोपा पर्पस की चीफ मिनिस्टर उनबदसु अखोइना अदुम शेयर तौरगा असुम रिमाइंड तौई अखोइ नुपी लानगी रिकॉग्नाइज तौबिनबा हाइबु वाफनसे हन हन चीफ मिनिस्टर दा अदुम निसिंगा लाखी अदुम ngasi फौबा अदुम तौबिरमदना चीफ मिनिस्टर रिजाइन तौखिबा पेरड दोसलाय सिदैदा अखोइना हाइजनिंगेबदि ngasi की जाति बिजाति खाइदना मणिपुर दा लेरिबा मैतै इसिनिनाव सिंगनसु एनी जाति अमना मणिपुर की नुपी लान दा पांगन नुपी यावरमे से 50-90% ना हाइदुना लाबो वाफमनि यानदन लेरबो वाफमनि मसदैदा करी करंबा वाखललोनगी नो ngasi फावबा रिकॉग्नाइज पीबीदबसे अखोइना पीबीयो हाइना तक्सनजरगसु पीति लोइनना अइना हाइनिंगसे सिगुंबा मणिपुर की यामना तांगबा थौदो वाथो अमदा इरेबाक इरमदंगी दमक्ता थवाई कथोक्तना अखोइ लानफमदा सरुक याखिबा मिसिंबो मसक खंगबिदबा रिकॉग्नाइज तौदबा हाइबसि यामना लाइबक थीबनी अखोइने सुक्तौ तौद्रगसु लेबा अमिसिगी नागरिक लेबाकसिगी नागरिक अमोइना येलहौमी अमोइना मसिदी सरकारना मसाना खंगना तौजगदबा थबा अमदा सुक चावना होना थंबसि मसिना ताकपदी अखोइ यामना अखोइदा वहंग लेबा अखोइदा पुकनिंग नुंगसीबा अमदे अखोइबो करी ओइना ट्रीट तौरिबनो हाइबा पोट अमा अखोइदा वहंग संगी तौबु मदु मयाम संगगसो अखोइना मदुदा यामना सोंथना यामना अखोइ पिकथना अखोइबे रिकॉग्नाइज तौबिद्रे गाइना अखोइसि पिकथबा लेबाकी थबक्ता तौनिंगदबा अमदि शेयर तौनिंगदबा हाइबा अदुगी वाखन ngasi फावबा पांगन खुनाइना लेते samna harkanda heni hena ngasi tawra ipa ipo ima ibin sina tawramba adugumna ngasi so laiba ke thabakta aikoi pangan gi laibu organization civil society organization sina sabsana sab yaduna lahi matang sidaida nupilan ki haibo chapter sila matamda yamna aikoi da kari maram gi no asumba thaba ama chathabirisi sarkana sugumba miyeng ma sangdana recognize tawduna lairisi kari gi no haibo hangsi ngasi manipur da leiriba jati khudimang na somasi wakhan da thampham thoe aduga kari mangi no haiba ma ekoi mathau tai maram de thauna pharaba pharabi leiba ki damam thabak tawramba ama masak khangbi da haiba si aikoi khunai asigi oina mangjabani tasengna na aikoi ima sarabi bina lusingduna khoi gi 1940 की सिदैदा लान से तौब नुपी लान सिदैदा अखोइ इमा सिंगसी पुलिस ना फारगा लोकअप ता थंबदा अखोइ इमा सराबी इमा तोंखंबी अदुगा कइनो इमा मरी इनी मखोइ सिदैदा यावबसे को आई हौजे हौजे कइनो दा ngang सिनै बाय हाट ता कावरे इमा मरी से यावरमी मतम सिदैदा इमा ना हाय अखोइ सि मोइजी यामना लानबा ओटपा नैबा हाइदी करम मोंग ओटपन हाइ कांदा उसित थवैदबा हाइ तारे हाइदी नखोइददी चिंग पीगदम नते न चिंग येनफमदा हाइ लान सि कदाइदे हौरपनो हाइबो फमसि लाकांदा इमासिना लिरमबदा नखोइ पांगनगा मैतैगदि कइनो मयांगा अतोपा जाति सिंगा येलब मतुंगदा नहोइदा कइनो पीनी नोइदी कइनो जगे मोयु चाउ हाइबना सिंगबा फमदा फजदब सिजनरपा सुगुमदगी इमा सिंजिना अखोइ मणिपुरी इमा सिंगी ओइबा टोपटोपा थौना अदुगा अखोइ चारा हेलबसो अखोइगी इज्जत
ꯑꯩꯈꯣꯏꯒꯤ ꯁꯟꯃꯥꯟ ꯁꯣꯛꯄ ꯋꯥꯍꯉꯥꯡ ꯋꯥꯇꯥ ꯉꯥꯡꯕꯗ ꯈꯥꯡꯕ ꯉꯝꯗꯕ ꯎꯁꯤꯠꯇꯕꯗ ꯈꯥꯡꯕ ꯉꯝꯗꯕ ꯊꯦꯡꯅꯅꯤ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯏꯃꯥꯁꯤꯡꯁꯤꯅ ꯈꯩꯗꯦꯝꯗꯒꯤ ꯍꯧꯔꯛꯑꯒ ꯂꯥꯟꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯗ ꯏꯃꯥ ꯁꯔꯥꯕꯤꯕꯤ ꯄꯥꯡꯒꯜ ꯏꯃꯥ ꯁꯔꯥꯕꯤꯕꯤꯅ ꯂꯨꯆꯤꯡꯗꯅ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯅꯨꯄꯤ ꯐꯅ ꯌꯥꯝꯅ 34 ꯉꯁꯤ ꯃꯃꯤꯡ ꯐꯪꯉꯤ ꯁꯤꯗꯩꯗ ꯃꯈꯣꯏ ꯂꯨꯆꯤꯡꯗꯅ ꯏꯃꯥꯁꯤꯡꯁꯤꯁꯨ ꯌꯥꯎꯅ ꯂꯥꯟꯐꯝꯁꯤ ꯆꯪꯕꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯕꯗꯤ ꯉꯝꯒꯅꯤ ꯑꯩꯈꯣꯏ ꯎꯁꯤꯠꯇꯕꯗꯤ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯃꯇꯝꯗꯨꯗ ꯊꯦꯡꯅꯈꯤꯕ ꯑꯍꯥꯟꯕ ꯍꯧꯔꯛꯈꯤꯕ ꯂꯥꯟꯐꯝ ꯑꯃꯅꯦꯕ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠꯁꯤꯒꯤ ꯃꯣꯏ ꯐꯥꯅꯕꯁꯦ ꯁꯤꯗꯩꯗ ꯏꯃꯥꯁꯤꯡꯁꯤ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯂꯣꯀꯞꯇ ꯊꯝꯗꯅ ꯌꯥꯡꯀꯣꯛ ꯑꯃꯗ ꯃꯈꯣꯏ 4-5ꯒꯤ ꯆꯥꯛ ꯑꯁꯤ ꯌꯥꯡꯀꯣꯛ ꯑꯃꯗ ꯍꯩꯖꯤꯜꯂꯒ ꯃꯗ ꯆꯥꯎꯒ ꯍꯥꯏꯅ ꯍꯥꯏꯗꯤ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡ ꯑꯃ ꯁ꯭ꯇꯥꯏꯜ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯃꯥꯁꯤꯡꯁꯤ ꯂꯦꯜꯂꯛꯈꯤꯕ ꯏꯃꯥꯁꯤꯡꯅꯤ ꯃꯅꯤꯄꯨꯔ ꯄꯥꯡꯒꯜ ꯅꯨꯄꯤꯁꯤꯡ ꯑꯗꯨꯝꯕꯗ ꯁꯤꯌꯥꯔ ꯇꯧꯔꯛꯈꯤꯕꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯇꯥꯡꯁꯤꯗꯩꯗ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯅꯥꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯑꯩ ꯃꯃꯤꯡ ꯄꯟꯖꯔꯔꯣꯏ ꯏꯃꯥ ꯄꯥꯡꯒꯜ ꯏꯃꯥꯁꯤ ꯂꯥꯟꯐꯝꯗꯨꯗ ꯏꯃꯥꯁꯤꯡ ꯌꯥꯎꯔꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯕꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯀꯧꯈꯠꯂꯒ ꯍꯪꯈꯤꯗꯦ ꯀꯔꯤꯒꯤ ꯍꯥꯏꯔꯤꯕ ꯍꯥꯏꯈꯤꯗꯦ ꯑꯗꯨꯒ ꯃꯈꯣꯏꯗꯗꯤ ꯑꯩꯈꯣꯏꯗꯗꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯖꯩ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯏꯃꯥꯁꯤꯡꯁꯤꯒꯤ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯄꯥꯡꯒꯜ ꯏꯃꯥꯁꯤꯡ ꯅꯨꯄꯤ ꯂꯥꯟꯗ ꯄꯥꯡꯒꯜ ꯅꯨꯄꯤ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯑꯩꯈꯣꯏ ꯐꯣꯡꯖꯈꯤ ꯑꯗꯨꯗ ꯂꯥꯏꯔꯤꯛꯇꯨꯗ ꯑꯩꯈꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯏꯃꯥꯁꯤꯡꯅ ꯂꯥꯟꯐꯝ ꯑꯗꯨꯗ ꯌꯥꯎꯔꯝꯕꯒꯤ ꯃꯇꯥꯡꯁꯦ ꯂꯥꯏꯔꯤꯛꯇꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏ ꯏꯖꯔꯤ ꯑꯃꯁꯨꯡ ꯑꯗꯨꯒ ꯗꯣꯀꯨꯃꯦꯟ ꯀꯌꯥ ꯀꯅꯥ ꯀꯅꯥ ꯑꯏꯕꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕ ꯑꯩꯈꯣꯏ ꯀꯂꯦꯛꯁꯟ ꯇꯧꯕ ꯍꯥꯏꯗꯤ ꯗꯣꯀꯨꯃꯦꯟ ꯀꯂꯦꯛꯁꯟꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯐꯣꯡꯖꯩ ꯍꯥꯏꯕꯁꯤꯗꯩꯗ ꯑꯩꯈꯣꯏ ꯌꯥꯎꯔꯝꯗꯦ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯅꯈꯣꯏ ꯀꯗꯥꯏ ꯂꯩꯔꯨꯕꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯗꯣꯀꯨꯃꯦꯟꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯄꯨꯊꯣꯛꯆꯈꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯈꯤꯗꯦ ꯃꯣꯏ ꯑꯗꯨꯝ ꯍꯟꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯃꯔꯛꯇ ꯑꯩꯈꯣꯏ ꯏꯔꯥꯡ ꯇꯧꯅꯤꯡꯗꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ngasi tangdu leitadaba punsi maren amada leiringai aduga community amaga aikoi haujiksi yamna asauba unkhatnaba lambi thongphau chatpa yanadwa matang suwaida aikoi manipur da leiba jati phur ama gi marakta amaga usitnadaba thajanadaba aduga irang thoknaba haiba posi iramdam sigi ijat chokpa mayeng taba potni haiba haina khanjaraga pangan khunai gi arepa khangba kanba aduga aikoi haibati aikoi bo yengsan aikoi de usitragasu aikoi gi chakthung da watlagasu aikoi da khangba ngambagi thauna aikoi bi recognize bi dergasu aikoi gi khangba ngambagi thauna aduna ngasi phawba aikoi ji khangaga la ye atubu sarkar asina leidagadi aikoi sarkar da amukkasu remind tawgi hai aikoi khanjabaduni ado hojik governor na lengapagi perat oibesideda aikoi si aikoi manung thikna hainingba was aikoi haidada leibani aikoi gi sarkar si halappa taragadi sarkar do so makai koi remind tawge haige kari maramgi tawdribano haibasi koi ningsangge haina khali tawbo aikoi na hojik phire mamadi lauje kaino haikanda sarkar na recognize tawge ra tawroira ngasi manipur da leiba jati khudingmakna pangan nupi landa saruk yai haibasi yanarbo wafamni amana aikoi ima singi oiba memory stone khillaga aikoi gi oiba kaino ama aikoi mafam ama nupi lan ki oiba mafam ama aikoi sagat place ama aikoi sagat ke haina aikoi adu pau plan leise aikoi adu ki sagat ke haibigi thawrang aikoi leijari aduga ima singi maming haga aikoi ima sing oiba memory stone na singba khinge aduga aikoi khunaina aikoi pangan na ima sing eiba ki damakta tawramba thabak sing manghandana aikoi thamnabagi damakta adugi thawrang aikoi leijai loinana aina haijaningi amukkasu hena lakadaba lengakta mamangi chakhiba lengak singdasu aikoi munna khanthabiyo iramdamda thawna phana iraiba ki damakta chongthorakpa phurup jati amagi mi bu recognize tawroi masak khangoi haibasi lamdam sigi puari masak khangdaba lamdam sigi history muthatpa lamdam sibu chawkhatpa khongthang dagi nungsinaba unity oiba khongthang unity oina purakadaba kan chawkhatpa khongthang dagi ma singthabani masi chawkhatpa gi wakhalon nate yamna pikpa yamna mamutta na magi pajabu ma meyeng sana yengba ngamdaba mapung phana yengba ngamdaba leader sing ni haina akoi lawro oi hainingai leite
ꯂꯧꯗꯅ ꯃꯁꯤ ꯂꯧꯐꯝ ꯊꯣꯛꯑꯕꯅꯤ ꯑꯆꯨꯝꯕꯃꯛ ꯃꯌꯦꯛ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯐꯖꯗꯕ ꯂꯣꯟꯗꯥ ꯍꯥꯏꯅꯤꯡꯗꯦ ꯑꯋꯥꯠꯄ ꯆꯤꯠꯊꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ ꯈꯟꯖꯔꯒ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎ ꯈꯥꯡꯉꯤ ꯑꯗꯨꯕꯨ ꯃꯊꯪ ꯇꯥꯔꯛꯄꯗ ꯀꯔꯝꯕ ꯐꯤꯔꯦꯞ ꯂꯧꯔꯛꯀꯅꯤ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯗꯣꯛꯆꯔꯛꯀꯅꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥꯒꯤ ꯌꯥꯝꯅ ꯇꯥꯡꯂꯕ ꯃꯇꯝꯕꯨ ꯉꯥꯛꯇꯪ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯏꯃꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ